compensation की सेंफम लौकिबा लेते हाइना सेंगदोरखरे एशियन हाईवे 2 की इम्फालदगी कांगपोपी फाउबगी लंबी पाकथोकपगी मतांगदा compensation की सेल लौकिबा लेते हाइना कुकी नेशनल फ्रंटना फोंदोरखले केनेमना खुंजासिंगबो अहांगबसे अमदा खुयेक पिहलगा compensation की सेंफम आराना मोंग लौथोखरे हाइना तोंगान तोंगान मीडिया रिपोर्टसिंग फोंदोखिबा लाइख्रबनी मीडिया की रिपोर्ट अदु आरानबनी हाइना पल्लादुना केनेप की इन्फॉर्मेशन एंड पब्लिसिटी सेक्रेटरी एलाइस स्टेफेन थादरोप सेरोल हाई लंबी पाकथोपगी कंपेंसेशन की सेंफम लौबगा केनेप का करिगुम हिरम मरी लेनदे लुप असिगी मिंगसत थीहनब कनागुम मियोय खरन आराना पाउ संदोरखिबने लेंगाकना पाइखलप तोंगान तोंगान सेंगल सागतपगी थबक थोरमदा केनेपना मपुंग फाना सौगतुना लाक्ले मतुंग तारकपदा सुमियामना खुदोंग चाननब लेंगाकना सेंगल सागलकपदा लुप असिना मपुंग फाना सौगतकने सस्पेंशन ऑफ ऑपरेशन थ्रू एग्रीमेंट की ग्राउंड रूल न यादबा थबक थोरम अमत लुप असिना तौखिबा लेते अमदे अतै अतोप सेंगल सागतपगी थबकता अथिंगबा पीखिबा लेते हाइदे लियांगमाई फुरुपतगी एनएसएन की टैक्स लौहंदरबा एडीसी तमेंगलोंग की सीईओ दा वाकटख्रे हाइदे लियांगमाई फुरुप की मियोइसिंगदगी एनएसएन जीपीआरएन टैक्सेशन वेलफेयर फंड टैक्स थीहंदबगी मतंगदा लियांगमाई नागा काउंसिल मणिपुर तमेंगलोंग जोन एडीसी तमेंगलोंग दा इबा जेरोल पीदुन वाकटख्रे काउंसिल असिने एडीसी तमेंगलोंग दा पिसिनकिबा जेरोल अदुगी मतुंगिना लियांगमाई फुरुप की मियोइसिंग एनएसएन जीपीआरएन दा टैक्स थीबा मथौ तादे फुरुप असिगी मियोइसिंगना सर्विस कार्ड अमदि अतै मथौ ताबा ऑफिस की से चांगसिंगदा सोय तौबदा मखल अमतगी प्रेशर पीबा तौरोइदबने जीपीआरएन की थबक थौरमसिंगना लियांगमाई फुरुप की मियोइसिंगदा खुदोंग चादबा कयामरोम मायोगना हल्ले हाइना पल्लादुना जेरोल असिना हाई मिसंग मिखाई नाइबा मोंगदा चथरगलिबा थौंग असिना मरम ओइरगा लियांगमाई फुरुप की मियोइसिंग अमतोइना लेमिनदुना एनएसएन जीपीआरएन टैक्सेशन वेलफेयर फंड टैक्स थीबा लेफनबा थौरांग लौखलपने करिगुम फिबम अमतदा लियांगमाई फुरुप की मियोइसिंगना एनएसएन जीपीआरएन दा टैक्स थीफम थोकते हाइना पल्लादुना जेरोल असिना हाई खुंदामिनरिबा तोंगान तोंगान फुरुपसिंगी मरक्ता अमना अमाबु इकाई खुमनाबका लोइनना इंग तप्पगी फिबम कायहंदनबगी पांदमदा लियांगमाई फुरुप की मियोइसिंगबो एनएसएन जीपीआरएन टैक्सेशन वेलफेयर फंड टैक्स थीबगी थबक खुदकता लेफनबा तंगाई फदे हौकिबा मार्च 15 दा लियांगमाई जनरल असेंबलीना लौकिबा वारेपकी मतुंगिना एनएसएन जीपीआरएन दा मखल अमतगी कोऑपरेशन पीदबा हाइना वारेम नखरे मरमदुना पुरुप सिगी मियोइसिंगबु मखाताना टैक्स थीहंदनबा थौरांग लौखटफम थुई हाइदि न्यू कैथेल मानबीदगी लांजेनखिबसिंग ngarangdagi mayamda hanjinba haure Imphal West की DC ना IDP सिंग लाइनब सेम सारेबसिंग यंगसिनख्रे हाइदि हौकिबा सही 2023 की मे 3 दगी थोलकिबा कांगलुक के इरांग असिना मरम ओइरगा इम्फाल वेस्ट डिस्ट्रिक्ट की मनुंगसन लाइरिबा न्यू कैथेल मानबीगी मेतै खुंजासिंग लांजेलक्तुना विजडम पैलेस स्कूल दा संगजफम लौदुरा लेरखिबसिंग ngarangdagi मखोय मखोयगी मयुमसिंग दा संगनादुना लाइनबा हौरे हाइदि अमरोमदा IDP सिंग ना मखोय मखोयगी युमसिंग दा हानगुम हलक्तुना लाइनबगी दमक सारिबसिंग अमसुंग सेक्यूरिटी की सेक्शन थौरांसिंग पाइखलिबा कया अदु इम्फाल वेस्ट की DC मयांगलंबम राजकुमार मसामक चतुना हकथेंगना यंगसनख्रे ngasi DC राजकुमार ना न्यू कैथेल मानबीदगी लांजेलखिबा IDP सिंग होंजिनब सेम सारिबसिंग यंगसिनब चतकिबा खुंगसत अदुदा मणिपुर सरकार की तोंगा तोंगानबा डिपार्टमेंट के ऑफिशियल सिंग सेक्यूरिटी पर्सन सिंग अमसुंग IDP सिंग सुसरु याखे खुंगसत अदुगा मरी लेनना न्यू कैथेल मानबीदगी IDP ओक्रम किशोरजित कौबा मियोय अमना फोंदोखिबदा DC ना लुसिंगदुना ngasi न्यू कैथेल मानबी खुनौगी खोलसिंगदा अमुहना खुंदा लेता हनबा यंगसिलमखि सरकारना IDP सिंग मखोय मखोयगी खोलसिंगदा होंजिनबा लोखलकपा खोंथांगी मनुंगचना ngarangdagi न्यू कैथेल मानबीगी खुंजासिंगसु होंजिनबा हौरे लोइनना लमतु सेंगदोक्तुना मखोय मखोयगी युमसिंगसु सेमजिनबा हौरे अदुबु हौजुमकी ओइना लांजेनखिबसिंग पुरा ओइना होंजिनबदि ओइद्रे अदुगा अथुबा मतमदा लांजेनखिबसिंग लोइना होंजिनलगनि खुललसि कुकी खुलसिंगा लोनबा खुललम ओइरबसु DC की माइकैदगी पामदबा तौदोसिंग थोक्तनबा हाइदुना लोनरिबा मफमसिंग असिदा मणिपुर पुलिस सेंट्रल फोर्स की अपुनबा मपांगल कनबा कंबाइन टीम अमा परमानेंट ओइना थमलगनि हाइबगी थाजबा दु सुपिरमले मसिना मरम ओइरगा IDP सिंग अथुबदा होंजिननबगे फिरेबसि लौरखिबने हाइदि लोइना मयुम मकैदा हानगुम हंजिनदुन खुंदा लेतारब सिंग सरकार के माइकैदगी पीबा याबा खुदोंचाब सिंग पीगनि लोइना IDP सिंग महौसागुम इंगना सिंगना खुंदाब सिंग थबक सिंग पाइखलिबा ओइना मखोइना थेगनरिबा मतम इशू सिंग तोइना रिव्यू तौगनि हाइदि कुकी न मणिपुर की पुवारी सेमदोकफम थोकते हाइना फोंदोरख्रे MNPF असि मणिपुर द खुंदामिनरिबा कालो खुदिंगमकपु नुक्सी सानाना हेमिननबगिदमक सोंगथोरकपा लुपने अदबु कुकी सिंगना इंडिया की मरुमद लेप्तुना मणिपुर की अपुनबगी सक्तम थुगाइनबा होनरिबसिगी थौंग असिदा MNPF न तुमिना लैरो हाइना लुप असिगी सेक्रेटरी पब्लिसिटी थॉमस न्यूमाइना थादरोपो जेरोलबना हाइदि जेरोलसना मखा ताना हाइरबना इंडिया न मणिपुर की कालो खुदिंगमकपु हु चेलबा वांगांग सांगांग इंदुना कुकी सिंगा खुंदारिबा येलौमी सिंगी मायोक्ता वांगांग
ꯑꯃꯁꯨꯡ ꯊꯕꯛ ꯇꯧꯔꯣꯏꯗꯕꯅꯤ ꯋꯥꯔꯣꯏꯁꯤꯟ ꯊꯤꯕ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤ ꯀꯨꯀꯤꯁꯤꯡꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯑꯃꯁꯨꯡ ꯑꯇꯩ ꯄꯥꯎꯆꯦꯁꯤꯡꯗ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤ ꯀꯌꯥ ꯐꯣꯡꯗꯣꯛꯂꯤꯕꯁꯤ ꯅꯈꯣꯏꯕꯨ ꯀꯤꯕꯗꯒꯤ ꯄꯥꯎꯈꯨꯝ ꯄꯤꯈꯤꯗꯕ ꯅꯠꯇꯦ ꯅꯈꯣꯏꯒ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯕ ꯍꯥꯏꯕꯁꯤ ꯑꯁꯦꯡꯕꯒꯤ ꯊꯧꯑꯣꯡ ꯅꯠꯇꯦ ꯈꯟꯕꯒꯤꯅꯤ ꯀꯨꯀꯤꯒꯤ ꯑꯦꯔꯤꯌꯥꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯁꯨꯡ ꯕ꯭ꯂꯣꯛ ꯍꯦꯗꯀ꯭ꯋꯥꯔꯇꯔ ꯅꯠꯇ꯭ꯔꯒ ꯈꯨꯜ ꯑꯃꯗ ꯌꯨꯝ ꯃꯁꯤꯡ 100 ꯍꯦꯟꯕ ꯂꯩꯕꯒꯦ ꯑꯌꯥꯝꯕꯅ ꯈꯨꯜ ꯑꯃꯗ ꯌꯨꯝ ꯃꯁꯤꯡ 8ꯇꯒꯤꯅ 50 ꯔꯣꯝꯇꯅꯤ ꯍꯥꯏꯔꯤ ꯔꯁꯤꯌꯥꯗ ꯄ꯭ꯂꯦꯟ ꯀꯥꯏꯕꯗ ꯃꯤꯑꯣꯏ 94 ꯁꯤꯔꯦ ꯍꯥꯏꯔꯤ ꯉꯁꯤ ꯔꯁꯤꯌꯥꯒꯤ ꯇꯥꯏꯅꯥꯗꯥ ꯃꯅꯥꯛꯇ ꯂꯩꯕ ꯆꯤꯡꯒꯤ ꯁꯔꯨꯛꯇ ꯔꯁꯤꯌꯥꯒꯤ AN-24 ꯑꯦꯌꯔꯀ꯭ꯔꯥꯐ ꯀꯥꯏꯕꯗꯒꯤ ꯀ꯭ꯔꯨ ꯃꯦꯝꯕꯔ 6 ꯑꯃꯁꯨꯡ ꯑꯉꯥꯡ 5 ꯌꯥꯎꯅ ꯃꯤꯑꯣꯏ 94 ꯁꯤꯔꯦ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯄ꯭ꯂꯦꯟ ꯑꯗꯨ ꯁꯥꯏꯕꯦꯔꯤꯌꯥ ꯕꯦꯁ ꯑꯪꯒꯥꯔꯥ ꯑꯦꯌꯔꯂꯥꯏꯟꯅ ꯑꯣꯄꯔꯦꯠ ꯇꯧꯕꯅꯤ ꯄ꯭ꯂꯦꯟ ꯑꯗꯨ ꯕꯥꯜꯒꯣ ꯕꯦꯁ ꯆꯦꯟꯁꯛꯇꯒꯤ ꯄꯥꯏꯈꯠꯈ꯭ꯔꯒ ꯔꯁꯤꯌꯥ ꯆꯥꯏꯅꯥꯒꯤ ꯕꯣर्डर ꯑꯣꯏꯔꯤꯕ ꯇꯥꯏꯅꯥꯗ ꯇꯝꯅ ꯄꯥꯏꯈꯤꯕꯅꯤ ꯑꯗꯨꯕꯨ ꯄ꯭ꯂꯦꯟ ꯑꯗꯨ ꯑꯦꯌꯔꯄꯣꯔꯠꯇ ꯂꯦꯟꯗꯤꯡ ꯇꯧꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯑꯦꯌꯔ ꯇ꯭ꯔꯥꯐꯤꯛ ꯀꯟꯇ꯭ꯔꯣꯜꯁꯤꯡꯅ ꯀꯟꯇꯦꯛ ꯇꯧꯕ ꯐꯪꯈꯤꯗꯦ ꯔꯁꯤꯌꯥꯅ ꯁ꯭ꯇꯦꯠ ꯅ꯭ꯌꯨꯁ ꯑꯦꯖꯦꯟꯁꯤ ꯇꯥꯛꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯈꯤꯕꯗ ꯑꯦꯌꯔꯀ꯭ꯔꯥꯐ ꯑꯗꯨ ꯅꯣꯡꯊꯛꯇ ꯃꯩ ꯍꯧꯅ ꯆꯥꯛꯂꯕ ꯃꯇꯨꯡ ꯔꯥꯗꯥꯔꯗꯒꯤ ꯃꯥꯡꯈꯤ ꯄ꯭ꯂꯦꯟ ꯑꯗꯨ ꯀꯥꯏꯔꯒ ꯆꯤꯡꯒꯤ ꯁꯔꯨꯛꯁꯤꯡꯗ ꯇꯥꯁꯤꯜꯂꯒ ꯃꯩꯈꯨ ꯀꯥꯔꯒ ꯂꯩꯕ ꯎꯕꯗꯒꯤ ꯍꯦꯂꯤꯀꯣꯞꯇꯔ ꯁꯤꯖꯤꯟꯅꯗꯨꯅ ꯔꯦꯁꯀ꯭ꯌꯨ ꯑꯣꯄꯔꯦꯁꯟ ꯁꯤꯖꯤꯟꯅꯈꯤ ꯄ꯭ꯂꯦꯟ ꯀꯥꯏꯔꯒ ꯇꯥꯁꯤꯜꯂꯤꯕ ꯃꯐꯝ ꯑꯁꯤ ꯇꯥꯏꯅꯥꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 13 ꯂꯣꯝ ꯆꯠꯂꯒ ꯂꯩꯕ ꯃꯐꯝ ꯑꯃꯗꯅꯤ ꯄ꯭ꯂꯦꯟ ꯑꯗꯨꯗ ꯇꯣꯡꯈꯤꯕ ꯃꯤꯑꯣꯏ ꯂꯣꯏꯅꯃꯛ ꯂꯩꯈꯤꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯆꯞ ꯆꯥꯅ ꯀꯟꯐꯥꯔꯝ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯄ꯭ꯂꯦꯟ ꯑꯗꯨ ꯀꯥꯏꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡ ꯄꯥꯏꯂꯣꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯗꯧꯔꯦ ꯍꯥꯏꯕꯒꯤ ꯗꯤꯁꯇ꯭ꯔꯦꯁ ꯁꯤꯒꯅꯦꯜ ꯑꯃꯠꯇ ꯊꯥꯔꯛꯈꯤꯕ ꯂꯩꯇꯦ ꯃꯁꯤꯅ ꯄ꯭ꯂꯦꯟ ꯑꯗꯨꯗ ꯀꯔꯤ ꯑꯁꯣꯏꯕ ꯂꯩꯕꯒꯦ ꯍꯥꯏꯕꯁꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯔꯤ ꯑꯊꯨꯕ ꯃꯇꯝꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯗꯨꯅ ꯅꯣꯔꯃꯦꯜꯁꯤ ꯂꯥꯛꯂꯒꯅꯤ ꯊꯥꯖꯩ ꯍꯥꯏꯅ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯉꯔꯥꯡ ꯃꯅꯤꯄꯨꯔꯒꯤ ꯅꯧꯅ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤ ꯊꯧꯄꯨꯔꯕ ꯗꯥꯛꯇꯔ ꯄꯨꯅꯤꯠ ꯀꯨꯃꯥꯔ ꯒꯣꯌꯦꯜꯒꯤ ꯅꯣꯡꯃꯒꯤ ꯈꯣꯡꯆꯠ ꯑꯣꯏꯅ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯆꯠꯂꯨꯔꯕ ꯃꯇꯨꯡ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯅꯤ ꯍꯥꯏꯕꯗꯤ ꯃꯣꯏꯔꯥꯡꯗ ꯂꯩꯕ ꯆꯤꯡꯉꯨ ꯊꯥꯡꯖꯤꯡ ꯒꯦꯁꯠ ꯍꯥꯎꯁ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯃꯗꯤ ꯕꯤꯁꯅꯨꯄꯨꯔ ꯍꯦꯗꯀ꯭ꯋꯥꯔꯇꯔꯗ ꯂꯩꯕ ꯑꯣꯜ DC ꯑꯣꯐꯤꯁ ꯕꯤꯜꯗꯤꯡ ꯕꯤꯁꯅꯨꯄꯨꯔꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯪꯗꯨꯅ IDP ꯁꯤꯡꯒ ꯍꯛꯊꯦꯡꯅꯅ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨꯗ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤ ꯗꯥꯛꯇꯔ ꯄꯨꯅꯤꯠ ꯀꯨꯃꯥꯔ ꯒꯣꯌꯦꯜꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯅꯤꯄꯨꯔ ꯑꯁꯤ ꯃꯍꯧꯁꯥꯒꯤ ꯈꯨꯠꯁꯦꯝꯅ ꯐꯖꯕꯗꯅ ꯊꯜꯂꯕ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯕꯇ ꯅꯠꯇꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯝꯕ ꯁ꯭ꯇꯦꯠ ꯑꯃꯅꯤ ꯑꯊꯨꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯗꯨꯅ ꯅꯣꯔꯃꯦꯜꯁꯤ ꯂꯥꯛꯂꯒꯅꯤ ꯍꯥꯏꯕ ꯊꯥꯖꯩ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯉꯝꯈꯩꯒꯤ ꯌꯦꯠꯅꯔꯛꯄꯗꯒꯤ ꯊꯥꯏꯂꯦꯟꯗꯅ ꯀꯝꯕꯣꯗꯤꯌꯥꯗ ꯅꯣꯡꯊꯛꯇꯒꯤ ꯑꯦꯇꯦꯛ ꯆꯠꯊꯈ꯭ꯔꯦ ꯃꯇꯝ ꯁꯥꯡꯅ ꯉꯝꯈꯩꯒꯤ ꯃꯇꯥꯡꯗ ꯌꯦꯠꯅꯗꯨꯅ ꯂꯥꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯊꯥꯏꯂꯦꯟꯗꯅ ꯀꯝꯕꯣꯗꯤꯌꯥꯗ ꯅꯣꯡꯊꯛꯇꯒꯤ ꯑꯦꯇꯦꯛ ꯆꯠꯊꯈ꯭ꯔꯦ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯂꯣꯟꯅꯕ ꯉꯝꯈꯩꯗ ꯂꯩꯕ ꯂꯥꯏꯁꯪ ꯑꯃꯒꯤ ꯃꯇꯥꯡꯗ ꯃꯇꯝ ꯁꯥꯡꯅ ꯌꯦꯠꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯌꯨꯝꯂꯣꯟꯅꯕ ꯂꯩꯕꯥꯛ ꯑꯅꯤ ꯑꯣꯟꯈꯠꯅꯕꯒꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯄꯒ ꯂꯣꯏꯅꯅ ꯊꯥꯏꯂꯦꯟꯗꯒꯤ ꯉꯝꯈꯩ ꯂꯥꯟꯁꯤꯜꯂꯒ ꯀꯝꯕꯣꯗꯤꯌꯥꯅ ꯐꯨꯝꯂꯝꯕ ꯂꯦꯟꯃꯥꯏꯟ ꯄꯣꯈꯥꯏꯕꯗ ꯊꯥꯏ ꯑꯥꯔꯃꯤꯒꯤ ꯂꯥꯟꯃꯤ 5 ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯊꯥꯏꯂꯦꯟꯗ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯀꯝꯕꯣꯗꯤꯌꯥꯒꯤ ꯑꯦꯝꯕꯦꯁꯦꯗꯔꯕꯨ ꯃꯔꯩꯕꯥꯛꯇ ꯍꯟꯈꯤꯅꯕ ꯈꯪꯍꯟꯈꯤꯕꯒ ꯂꯣꯏꯅꯅ ꯀꯝꯕꯣꯗꯤꯌꯥꯒꯤ ꯀꯣꯅꯨꯡ ꯅꯣꯝ ꯄꯦꯟꯗ ꯂꯩꯕ ꯊꯥꯏ ꯑꯦꯝꯕꯦꯁꯦꯗꯔ ꯀꯧꯊꯣꯛꯈꯤ ꯑꯃꯁꯨꯡ ꯃꯔꯨꯑꯣꯏꯕ ꯉꯝꯈꯩꯒꯤ ꯁꯔꯨꯛ ꯄꯨꯝꯅꯃꯛ ꯁꯤꯜ ꯇꯧꯁꯤꯟꯈꯤ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯂꯣꯟꯅꯕ ꯉꯝꯈꯩꯗ ꯂꯩꯕ ꯍꯤꯟꯗꯨꯒꯤ ꯂꯥꯏꯁꯪ ꯑꯃꯒꯤ ꯃꯇꯥꯡꯗ ꯃꯇꯝ ꯁꯥꯡꯅ ꯌꯦꯠꯅꯗꯨꯅ ꯂꯥꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯉꯁꯤ ꯑꯌꯨꯛ ꯌꯨꯝꯂꯣꯟꯅꯕ ꯂꯩꯕꯥꯛ ꯑꯅꯤꯅ ꯈꯨꯠ ꯊꯣꯛꯅꯕ ꯍꯧꯔꯛꯈꯤ ꯑꯍꯥꯟꯕꯗ ꯀꯝꯕꯣꯗꯤꯌꯥꯟ ꯑꯥꯔꯃꯤꯅ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥꯃꯔꯨꯝ ꯀꯥꯞꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯗ꯭ꯔꯣꯟ ꯀꯌꯥꯃꯔꯨꯝ ꯄꯥꯏꯁꯤꯜꯂꯛꯄ ꯎꯈꯤ ꯍꯥꯏꯅ ꯊꯥꯏ ꯑꯥꯔꯃꯤꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯅ ꯐꯣꯡꯗꯣꯛꯈꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯊꯥꯏꯂꯦꯟꯗꯅ ꯑꯐꯕ ꯃꯈꯜꯒꯤ ꯐꯥꯏꯇꯔ ꯑꯦꯌꯔꯀ꯭ꯔꯥꯐꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯀꯝꯕꯣꯗꯤꯌꯥꯒꯤ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯑꯦꯇꯦꯛ ꯆꯠꯊꯈꯤ ꯅꯥꯀꯜ ꯑꯅꯤꯅ ꯈꯨꯠ ꯊꯣꯛꯅꯔꯛꯈꯤꯕ ꯑꯗꯨꯗ ꯁꯨꯞꯅꯒꯤ ꯆꯍꯤ 5 ꯈꯛꯇ ꯉꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯌꯥꯎꯅ ꯊꯥꯏꯂꯦꯟꯗꯒꯤ ꯃꯤꯆꯝ 3 ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯦ ꯑꯃꯁꯨꯡ ꯃꯤꯆꯝ 1 ꯁꯤꯔꯦ ꯍꯥꯏꯅ ꯊꯥꯏ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯛꯈꯤ ꯊꯥꯏꯂꯦꯟꯗꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯂꯥꯟꯃꯤ 8 ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤ ꯍꯥꯏꯗꯤ ꯊꯥꯏ ꯑꯥꯔꯃꯤꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯑꯦꯖꯦꯟꯁꯤꯗ ꯍꯥꯏ ꯀꯝꯕꯣꯗꯤꯌꯥꯟ ꯑꯥꯔꯃꯤꯅ ꯊꯥꯏꯂꯦꯟꯗꯒꯤ ꯉꯝꯈꯩ ꯃꯅꯥꯛ ꯅꯛꯅ ꯂꯩꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯗ BM-21 ꯔꯣꯀꯦꯠ ꯀꯌꯥꯃꯔꯨꯝ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯃꯤꯆꯝ ꯇꯥꯕ ꯃꯐꯝꯁꯤꯡ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯜꯂꯛꯄꯗꯒꯤ ꯉꯝꯈꯩ ꯃꯅꯥꯛ ꯅꯛꯅ ꯂꯩꯕ ꯈꯨꯡꯒꯪ 33ꯇꯒꯤ ꯃꯤꯑꯣꯏ 90,000 ꯔꯣꯝ ꯁꯥꯐꯒꯗꯕ ꯃꯐꯝꯗ ꯍꯣꯡꯗꯣꯛꯍꯟꯈ꯭ꯔꯦ ꯑꯃꯔꯣꯝꯗ ꯀꯝꯕꯣꯗꯤꯌꯥꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯅꯦꯁꯅꯦꯜ ꯗꯤꯐꯦꯟꯁꯅ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯊꯥꯏꯂꯦꯟꯗꯕꯨ ꯃꯔꯥꯜ ꯁꯤꯔꯗꯨꯅ ꯍꯥꯏ ꯃꯤꯆꯝ ꯇꯥꯕ ꯃꯐꯝꯗ ꯊꯥꯏꯂꯦꯟꯗꯅ ꯅꯣꯡꯊꯛꯇꯒꯤ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄꯗ ꯃꯤꯑꯣꯏ ꯀꯌꯥꯃꯔꯨꯝ ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯦ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯣ ꯑꯃꯁꯨꯡ ꯑꯦꯁꯤꯌꯥꯟꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯋꯥꯡꯃꯗ ꯊꯥꯏꯂꯦꯟꯗꯅ ꯆꯠꯊꯔꯛꯂꯤꯕ ꯊꯧꯑꯣꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯇꯤꯛ ꯆꯥꯕ ꯄꯥꯎꯈꯨꯝ ꯄꯤꯅꯕ ꯁꯦꯝ ꯁꯥꯔꯦ ꯍꯥꯏꯅꯁꯨ ꯀꯝꯕꯣꯗꯤꯌꯥꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯅꯦꯁꯅꯦꯜ ꯗꯤꯐꯦꯟꯁꯀꯤ ꯁ꯭ꯇꯦꯠꯃꯦꯟ ꯑꯃꯅ ꯐꯣꯡꯗꯣꯛꯈꯤ